Hauzik state lengak asina lamdam asida law and order ngakpa ngamdre miyam gi punsi lanthum ngakpa ngamdaba lengak asida wangang ningba hangningba poktre hairaga su makoina thokpa ama tawduna leire haiduna state lengak asida leiribra leitabra haiba wafam CLP gi leader okam Ivovina fongdorakli wafam asi Congress Bhavan da pangthokiba pawgi mifam amada hangkhibani mahakna makha taraduna Manipur gi safe oigadaba jaga kadaidano micham praja miyamgi yum khaktanatana Raj Bhavan amadi CM gi bangloda fawba irai line drone sisinaduna bom mafam amada hekta thadaba ngami CM gi banglo fawba safe oidragadi Manipur miyam gi punsidi karamna safe oigani Manipuri miyam kanana ngakpi senbigadawribano haina hanglakli amadi angam bahana jarashanu angambana palhaurasanu haibagi fibamda Mojiji gi sarkarna kumhai yengduna leiriba asi karigino haina hangladuna CLP gi leader na makata na hai India bloc na president rule support tawde president rule tawbiyu haibanate adubu kapningba mafamda amadi drone sizinaduna vom thadaningbba mafamda thadarakaba fawba India lengak asina yengduna leiriba asi karigino kuki singna hauzik bom thadarakpa asi hanagi law and order ni haiba haina lorambani adubu hauzikti national security that singnarakle hairadna center lengaki pukning chingsilakle India government ne yenga leiri sikarinoba CG stage yoraba drone tawga bom thadaraba Kaning mamur kapsaraba location di nganangi koktuki sida natieba mayam huji khangbirena moi sugunuda sinam kunda mafam akoiba beli akoiba foothill akoiba sidaida program set torga tawgadoriba tawroidoriba tawpuju noise tawpuju yai adu huji foothill mayada singkhongda leiminaba hana nungsina na sana sinana lemba mayamji kharai khangdagi koi chen chenana Leibja in Harijini put Hilmaya the Labidi Layadana Hujik Raj Bhavan CM Banglose Shep Gaduribra Woidoribra Drone City Mayam and a Kambire anywhere Tahanimama Pumda at the target Torga Tahan Bayari Banevi Yam Chaput Kraba Technology Yam Chaput Kraba Abuda Mashidani Quina India Blokna Maru in Hujiti state governments in Nang Greta Nang Rocket only Moida Topama Dumangani, Center Leva, Modi Jigi government Kari, Tawibage, Akoi Manipuri Prajasim, Kanbiba, Kanbita Badudi Tongan, Tamaga, Manipurshi part, Indiani part Amani and Lobiba Targadi, Nation Shiki, security the Mashi threat over Natra Hibise, Machine, she or Hoda, Adum Bharat Sarkargi, Moigi agenda. Aron ba hidden agenda or maybe secret agenda lairaga kari kana naba Manipur praja sing shiri ka shunati da sining masi suno haina kanna yengi bra hai bisi akoi Manipur da leiba praja sing da natana India da or Prithvi da North East da leiba praja sing da sigi stage or kanda akoi kari to wayai hai bisi akoi question tawjari bini ko mase ana iwa pham khrasi mayam da thamjabani stage si yoshale hai ga